आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maroiba pau Manipur nauna miyoi amakhakta COVID-19 positive oiki active case samagi makhada hantaraktuna marfudra da ngaire Manipur yaksang kumai gi ngasi ni chanba numipu pechagari numit haina pangthokli Kendra gi Shiksha gi Rajya Mantri Dr. Rajkumar Ranjan Singh na hairi mahi masing tambada imalon sinanaba sarkar na kanna honari Sarkar ki order sing school education court ka mari lena ba thabak sing yari ba makai imalon da sinanaba Uparashtrapati M Venkaiah Naidu na appeal tori amasung National E-Bidhan Application Program sizinaba lebak asigi oina Nagaland Bidhan Sabha na ahanba oire Laibag asida hawjik oiriba COVID-19 ki phibam yenglaga tabiriba singna laichat astigi ngakthoknaba makhagi niyom sing ngakna chapinaba haijari vaccine kappa yarba mipung kudimak chukchoi soidana vaccine kapthokpiu face mask upiu social distancing ngakpiu khutcha amadi maimit taru tanana thambiu hawjik mapung oiba pau Manipur da hawkiba pung kunmarida supnatagi mioi amakhakta COVID-19 positive oiba thengnaki positive oibagi chang cha da sino dasmik anini hariba matamasta COVID positive oiba mioi amata sikibagi pau leite Raijagi Haksel Bibagna Thokpa Cherol amada hai punna sample chamri marfu mapal test tobada Tamenglongdagi mioi ama COVID positive oiba thenakibani masi tharga hawjik phawbada positive oiba apunba masing lakh ama lising kunthra tare chupna nipu sure Laichat astigi laikidaba misingna lising ani chama kun sure mioi taramari naba phakibaga lonana naba phaba apunba masing lakh ama lising kunthra mari chanipan kunthra sure Naba phabagi chang cha da marfudra nipan dasmik ahum mapanni hawjik active case marfudra khakta ngaire Madagascar Raja sida COVID vaccine kapagi thabak mapung phana chathari hawjik phawbada vaccine dose lakh 18 lising humputaru chatruk marfudra kapkre masigi manungda ahanba dose ta lakh 15 lising 18 chahum 19 amasung anisiba dose ta lakh 18 lising humpudra nipan chamapan marfudra mathoi kapkre hawjik phawbada precaution dose lising humpumari chahum marfu mathoi kapkre Manipur yaksang kumai gi ngasi nini chanba numipu pechagari numit haina pangthokli ayuk anganbadigi hauna bhakta kyana Imphal gi Sri Govindaji Mandir amasung Sri Bijoy Govinda Mandir laktuna hali gi thogol ulli Sri Govindaji Mandir da hali pala singna chikna chaina bangamdana inaki madubu laksin ba honabada awaba ama oiki Manipur gi Maharaj amasung Rajya Sabha gi MP Laiksemba Sanau Jabusu Sri Govindaji Mandir da hali thogol yawba lakki Yauksangi nini chamban numitasu mafam kayadagi lakpa club singi miyoi singna Imphal gi Kangladagi mai lawba laknaki laikai da sana khonaba pangthokpa amasung numidangi matamda thabal chongmana kumai asigi mapung oiba saktam ama oire CSIR NEIST Diamond Jubilee Celebration ga mari lenana pangthokpa Sport Painting Competition gi manamathum yenthopagi thorom Imphal gi Lampel pata leiba CSIR gi branch laboratory da pangthokre thorom da saruk yakhiba kendra gi Shiksha amasung mapan thorom Rajya Mantri Dr. R.K. Ranjan Singh na hai lebak asida science laboratory kya ningthi jana mathok toropodagi thama pan gi manungda lebak asina COVID vaccine ani mai pakna puthokpa ngamki masi Bharat ki vigyan gi lamda tawba ngambagi shakti adu uthokpani CSIR Jorhat pu thagatpa phongdoloduna mantri na hai Research Institute asina sahi kya chokthaba leitana awanglongpok lamdam gi bioresource documentation tawbaga loinana baigyanik oiba mawongda puthoktuna lamdam masigi semilonda achoba kanaba ama piri mangnai BJP gi mikhal gi manifesto da lamdam asida skill university lingnaba warep lawkhibani masigi matakta Rajya sigi jila khudimaki subdivision khudimakna branded oiba pothok amamam pothoknaba honagadabani Dr. Ranjan Hai Manipur Ladiba Tabak
chap manaba toriba central institution asi karigumba punsinduna amata oina thabak torabadi raija si chokot lambi da khumang sing thaningai oina yangsin hanbaga loinana pothok sing puthokpada chauna mai pakani Beti Bachao Beti Parao Thosilgi Matangda ICDS Cell Amasung Nehru Yuba Kendra Sangathan Senapati na Punna Sinduna Nomagi Oiba Intertribe Women Volleyball Tournament Pangthokre Break the Bias Haiba Hiramda Thoram Adu Mini Stadium Ground Senapati da Pangthokibani Thoram Aduda Mau Maram Thangal Jeliarong Amasung Paumai Naga Tribe ki team Kamarumna Saruk Yaki Hairi Azadi ka Amrit Mahotsav ki matangda Chandel jilada numinini chathagadaba photo exhibition ngasidegi haukre Phil Outreach Bureau Chandel na sinduna Jawaharan Nabodaya Vidyalaya Chandel da pangthopa photo exhibition adu SDC Chandel Motel Sakana hokdokki Azadi ka Amrit Mahotsav Thoranga Mari Lenana Nomaijing Numi Kudingi Manipuri Athoba Singa Mari Lenana Akanaba Thoram Sing Leptana Sandokli Hayeng Nomaijing Numi ki ayuk pung 3:04 da Akashbani Imphal gi ipau kambuna putokpa Akanaba Thoram Manipuri Athoba Sanakya Sana Thangkokpa Tahanjagani Thoram asi Kangla amasung Changai channel animakta taba fangani YouTube channel Air Imphal su Thoram asi taba fangbigani Tabiriba pau asi Akashbani Imphal degani Kendra ki Shiksha ki Raja Mantri Dr. Rajkumar Ranjan Singh na hairi mahi masing tambada imalon sinanaba sarkar na kanna honari Indian Institute of Information Technology Manipur na sinduna recent advances in engineering and technology haibasigi matangda nomagi oiba miyambu bhap tanbagi thorom hogdoloduna Dr. Ranjan na hai hauzik engineering amasung medical gumba technology ki lamsingda imalon tara mari da takpi tambiri mangnai chokholapagi matungina drone sing lam kaya da seasonary National Security da drone sina badanatana pambi sing da tholiba laina tina sing khangdoknaba drone sina bagi thabak haure asigumba technology sing asi naha oriba singna haijinna ba honagadabani naha oriba mahiroi singna maruina mama mapa singna macha singko IT natraga IIT institute singda tamannaba honagadami Dr. Ranjan Nahai Under this new education policy 2020 we have a preference for mother tongues. Now, at the moment, 14 Indian language has already started the teaching of the technical like engineering and medical. We already started. I again appeal young students and also the parent to inculcate your sons and daughter to participate. IT and IIT is one of the most important, nationally important institutions. Regional Outreach Bureau Imphal gi Makada Kala Sangam Singjamai Amasung Nofode Cultural Foundation Kurai na punna sinduna Bishnupur Jila gi Moirang Ngangka Lampak Amasung Imphal East Jila gi Brahmapur Nahabam Lampakta numit umni chathagadaba cultural program sing utpa hokre Azadi ka Amrit Mahotsav ki matungchanna COVID-19 vaccination Ek Bharat Shrestha Bharat ki wakhalon tambinabagi pandamda miyambu bahap tahanbagi thoramasi pangthokpani campaign asigi saruk ama oina jila ataidasu tongan ba art form sing utkani hari Uparashtrapati M. Venkaiah Naidu na hairi Bharat asi Shanti gi lamdam amani amasung wakhal charang narbadi kariguma thabak amatada pungning changba ngamloi Uparashtrapati na hai hingsa amasung irang kaya na malem asida tholakpana miyoibagi wakhalon pungning laitaba ngamlakte maram maduna miyoiba jati bu hena chawkhatnabagi damak shanti haibasi yamnamak tangai fade Uttar Pradesh ki Haridwar da laiba Dev Sanskriti University da South Asian Institute of Peace and Reconciliation hokdokpagi thoram da wapam asi Shri Naidu na phongdokkibani Uparashtrapati hai jati ama oina ekoi gi haurapam khangna chatkadabani manghai mahak masamak mamalonda lairik tamlaktuna Uparashtrapati gi pham asi yauna pairakpani Pradhan Mantri Narendra Modi amasung Chief Justice of India NV Ramanbu khudam oina piraduna Uparashtrapati hai hairiba mioi ani asi mamalonda lairik tamlakpa ngaktani adumoinamak makhoi haujikti leibaki khwaidigi wangba posting pairi Uparashtrapati hai sarkar gi order sing school education court ka mari lenaba thabak court ki judgment sing amasung mi amaga pau phaunaba matamda yariba makai imalon sinanaba honagadabani Uparashtrapati na Asia gi ahanba Baltic Center su yengsinki Griha Mantri Amit Shah hairi Article 370 lokthokraba matungda Kendra Sarkar gi khwaidigi achoba mai pakpadi terrorism bu laksinba ngamba asini Jammu da Central Reserve Police Force CRPF linkaki bagi marpu humdoi suba raising day thorum da wangang bada Griha Mantri na hai Jammu Kashmir Sarkar na Union Territory asida hauji phawbada lupa koti lising kuntra humdoi hena mai pak na thadakre
Mangnai Jammu Kashmir lamdamda hauzik ganatantragi mami chapchana tare lamdam asigi khungangsingda sarpanch amasung panch sing leire masigi mathakta national highway sing anoba mongda sengatpaga loinana lamdam asibu chawkhathanaba lam khudimakta thabak pinaba honari Mangnai Jammu Kashmir atu matamda anoba medical college taret amasung AIMS ani thabak hauragani CRPF थागत फोंगदोलदना गृह मंत्री हाई पुलिस फोर्स असिना शांति रक्षा ngaktuna thambatanatana Jammu Kashmir terrorism sing lanthengnari makoina naxlai singbu muthatnaba kanna honari CRPF anoba thakta pukhatnaba sarkar asina kanna honari numit inigi khongchata gृह मंत्री Amit Shah ngarang numidang Jammu da thungkhibani Taramari suba Bharat Japan Annual Summit hauzik Nai Delhi da chathari mifam asi yawnanaba Japan gi Pradhan Mantri Fumio Kishida ngasi nungthil Nai Delhi da thunglakibani mapu railways amasung IT Mantri Ashwini Vaishnaw airport oki Nai Delhi da hauzik chathari Taramari suba Bharat Japan gi chahi gi oiba mifam asida Pradhan Mantri Narendra Modi amasung Japan gi Pradhan Mantri Kishida na leibak ani gi mari hena session hanaba wapong kaya khanagani lusingba ani na lamdam asongi oiba amasung malem gi oiba wapong kaya khanaduna santi leiba mara sepa amasung chokotpa Indo-Pacific lamdam ama oinaba honagani Mamang sahida phampai ki basiri Kishidana Bharat lakba handaki khongchat asina ahanbani amasung Pradhan Mantri Narendra Modi ga unabasu ahanba oiri Akashbani Imphal gi pau tabiri National E-Bidhan Application Neva Program Sinaba Lebak Asigi Oina Nagaland Bidhan Sabha na ahanba oire Wapam asi Nagaland Bidhan Sabha gi Adaksa Saringam Longkumar na 13 suba Nagaland Bidhan Sabha gi budget mifam gi ahuba numita phongdokhibani Manghai Bidhan Sabha da che sinadanaba pandamda sadasya singna Neva Application siznagani Mangnai Bidhan Sabha da install tawraba e-book asi Sabha da adumak lengduna leigani amasung lokthokpagi wafam leite Program asi chanahanbada nungaiba phongdol aduna adaksan hai Neva program chanahanba asina Ganatantra gi itihas da Nagaland Bidhan Sabha na program asi chanahanba ahanba raija oire Mahanghai atai Bidhan Sabha Singda program asi sanhalakpa matamda Bidhan Sabha kudimaka sangsat ka samnahalagani Manghai sadasya singna program asi sinabada hena kudong chanabagi makoi singi training makatana chathagigani Kendra gi Parliamentary Affairs Mantraloy gi sentang makada paikatpa project asigi sadatara Rajya Sarkarna puthokpani Rajyapal Professor Jagdish Mukhi gi basanga loinana Nagaland Bidhan Sabha gi mifam ngasidegi haukhibani haudopagi warol piraduna Rajyapal na Naga singi political samasya athuba matamda loisilagani haibagi thajaba phongdoki mifam thasigi 15 phawa chathagani Punjab ta Mukhyamantri Bhagwan Manna ngasi mahaki Mantri Mandal semkre ahanba tangkakta mahaki Mantri Mandal da Mantri tara yauri wasak lobagi thorom Chandigarh da leiba Punjab ki Raj Bhavan da pangthoki Rajyapal Banwari Lal Purohit na thabak paiba amasung aron mangapagi wasak lobagi thorom aduda Haryana gi Rajyapal Bandadru Dattray saruk yaki Aam Aadmi Party ki National Convener Arvind Kejriwal na anoba Mantri Mandal adubu thagatpa phongdokre Mantri tara legadaba Rajya Bidhan Sabha asigi ngasi ahanba tangkakta Mantri tara wasak lawkhibani lemhoriba Mantri taret atuba matamda wasak lawragani hairi Punjab ki Mantri Mandal gi ahanba mifam phamduna tongan bibhag singda hangduna leba phamsing lawnaba warep lawkre Mantri Mandal na pham lising 15 lawnaba warep lawki Mantri Mandal gi mifam loiraba tungda paumi singda wangang bada Mukhyamantri Bhagwan Man na hai Rajya gi police bibhag ta pham lising tara amasung atei bibhag singda hangduna leiba pham lising tara manga lawrgani Mukhyamantri na hai mikhal gi matamda dol asina miyam da sakki wasak adubu thunghanba oina hangduna leiba phamsing asi lawgadoribani manghai thabak lawbagi advertisement amasung notification thamagi manungda loisingani Leibaksta hauzik pawda COVID vaccine dose koti chama marfumatoi lakh nipan lising tara hena kaukre ahanba dose da koti marfudatrel lakh tara nithoi hena anisuba dose da koti marfumatoi lakh marfudra matoi hena kaukre hauzik pawda precaution dose koti ani lakh mari lising niputare hena kaukre sahi tara manga dagina tara nipan phawgi manungda leiba angang koti mapan lakh tara taruk hena Covaxin kaukre sahi tara ni thoidagi tara mari phawbori manungda leiba angang lakh tara taruk lising ani hembana Corbevax vaccine kaukre Maragasta Lebaksta hauzik COVID ki active case lising 3 ani leiri ngasi punna mioi lising ama chahum humdramapan nauna positive oiba thengnaki Loisilapada COVID-19 dagi ngakthoknaba COVID vaccine kapthokpa face mask upa photor lamna leiba khutsa amadi mai mi taru tarana thamba haiba achamba thongsing asi ngakna chapinaba amuka hanna ningsingjari Aroibada maroiba pau Manipur nauna mioi amakhakta COVID-19 positive oiki active case amagi makhada hantartuna marfudra da ngaire Manipur yaksang kumai ngasi nini chanba numitpu pechagari numit haina pangthokli
केंद्र की शिक्षा की राज्य मंत्री डॉक्टर राजकुमार रंजन सिंह ने हाई मही मसिंग तंबदा इमा लोन सिननबा सरकार न कन्न होनरी सरकार की ऑर्डर सिंह स्कूल एजुकेशन कोर्ट का मरी लेने थबक सिंह यारिबा मकई इमा लोन द सिननबा उपराष्ट्रपति एम वेंकैया नायडूना अपील तौरी अमसुंग नेशनल ई विधान एप्लीकेशन प्रोग्राम सिजनबा लेबाक असिगी ओइना नागालैंड विधानसभा न अहानबा ओइरे पाउ लोइजरे।